Lakhipuronline puthokchaba January ki tang 23 Laibak pokpa numit ki Khomjinba Pao tabirasi. Ahanbada maruiba Pao. Barak Tampak yauna manak nakpada leiba mapam singda mayai orap ki changda ngarang juar hakre. Assam ki cabinet miphamna chahi nauna luhongbagi matangda akanba thabak lokan anaba warep laukre. Barak Tampak ki jila ahumdasu Netaji Subhash Chandra Bose ki chamaga 29 suba mapok common thorom pangthokre. Tongan balup ahum na punna silang duna free medical camp ama Kaptanpur da pangthokre. Haugalagli ba angang singbu nisadagi kannanaba kadana miyamge oiba mifam ama pangthokre amasung Jiribamda chathariba cricket tournament ta Sunrise na Ichel club pu run 13 da maiti hankre. Haujik mapung oiba pau tabirasi. Barak Tampak yauna manak nakpada leiba mafam singda mayai oirap ki changda ngarang numidang pung 8:32 chatpada yuar hakre. Richter scale da magnitude 3.9 ki changda hakiba juar asigi epicenter na Silchar gi nongpok thangbada kilometer 12 chatlaga leiba mafamda oigani haina Euro Mediterranean Seismological Center EMSC na phongdokli. Kasar amadi Jiribamda sahum chauna phangki pawasi iba phawbada amangata thokpagi paw phangde. Bhukamp app ki matung inadi Johara sigi epicenter asi Kasar Lakhipur gi Kamranga na konba mafam gi kilometer 10 rom luthaba mafamda oina udle. Bigyana chakhalaba matam asida akaknaba mafam amada amasung akaknaba matam amada yuar hagani haiba hojik phawba lauthokpa ngamdri. Adumainamak haukiba chahi khara asida malim gi oina yuar haganba mafam sing amasung makhoi gi chawrakwa ngamkhai sing bigyanik oiba maram thidoktuna takpadi ngamkhre. Plate tectonics ki matungina malem gi kangphal gi saruk asi mafam amada pulap lairambadagi tapna mahadesh kaya thokna khaidokna khiduna ngasi gi phibam asida laikhibani. Panbayai Krista kumja cha 19 ga marfu 13 ki June gi tang 12 da Assam da magnitude 9.3 gi changda yuar haduna miyoi lising amama khairom hena punchi mangki. Masigi tungda Assam da khwaidagi magnitude wangna hakiba juara si Krista kumja cha 18 yankhai gi August ki tang 15 da thoki. Chahi asida magnitude 9.3 ki changda akanma yuar haki. Yuar hagadaure haiba mangjauna na lauthokpa ngamnanaba upai thiba leptana chathari. Chapsana haiba ngamdrabasu achauba yuar thoklamdaida mangjauna na mafam adugi leibak leisagi magun kayada ahongba lakpa sa uche kharana hanaga manadaba lichat sajat uthorokpa yai hairi. Ngarang phamkiba Assam gi cabinet mifamna chahi nauna luhongbagi matangda akanba thabak lokhanana bawarip laukre. Chahi nauna luhongba thingnanaba Rajya asigi GP Secretary singda The Prohibition of Child Marriage Act 2006 ki makhada hiram asigi matangda kupna yangsinanaba yathang pikre. Aina asigi makhada chahi 13 makhagi nupi luhongba sing Posco Act ki makhada chahi manga jail takadauri aduga chahi 13 dagina 19 gi nupi luhongba sing Child Marriage Act 2006 ki makhada chahi ani phawba jail taraba yai. Hiram asigi matangda ngarang Guwahati da pangthokiba cabinet mifamna chahi nauna luhongna naba silang liba miyoi khudingmak ki mathakta Mukhyamantri Dr. Himanta Biswa Sharma na Rajya sinba thungna akanba thabak lokhalagani haina haikre. Leibak asigi mafam da pangthokna khibagum Barak Tampak ki jila ahumda sungarang Netaji Subhash Chandra Bose ki chamaga 29 suba mapok common thorom pangthokre. Numid asiga mari leinana Silchar da nursing tola lampaktagi miyam gi oiba kongchat ama tongan ba mahisang singi satra singa loinana sahar asigi mafam kaya koina chatlaba matung Rangir khari da leiba Netaji ki saktam da haikat laikat tamlaba matungda Silchar DS da kongchat tuluisin ki. All Assam Manipuri Doctors Association Amda Mitay Pukailup Lakhipur amasung Bir Tikendrojit Ningsinglup Kaptanpur na punna silangduna free medical camp ama January gitang 22 nongmaijing nimita number 130 Kaptanpur LP School da pangthokre.
Hairiba free medical campus da mioi jamri romna ana layengki amasung makoi pumna makta hidak langthakna chingba lemna piki campus da saru yakiba doctor singdi Dr. Nanda Babu, Dr. M. Ranjit Singh, Dr. N.G. Surendra Singh, Dr. Y.N. Singh, Dr. K.H. Gautam Singh, Dr. K. Sanjib Singh, Dr. H. Ibochau Singh, amadi Dr. R.K. Priti Devi ni. Ahanbada Dr. Ranjit, Yumnam Nadia Chan, President Mitei Pukailup Lakhipur, Srimati Rina Singh, Chairperson MDC na pita kaktuna free medical camp tu haudoki. Mathangda Dr. Singh da lengyan phikutul tamlaba matung handakta nauna khinkiba bir tekendrojit ki mitamda leisu mairana chingba katki. Campus da Mitei Pukailup ki maigedagi Y Nadia Chan, M Manidhon, A Gauragopal, E Gauramani, L Mohendra, Gaurababu amasung bir tekendrojit ningsing lup ki maigedagi N Modon, Basudev Sharma, N Ranjit, T A Stone Singh, L Nandababu, K Guna, Purna Mishra na chingba miyoi singna saruk yakhi. Lengsin Biraksi, God is with Physiotherapy Rehabilitation Center, Kurai Tangjam Laikai, Porongpat, Ayangpali Road, near Jenims Crossing opposite CMO, Infant East. Mapamasida Laliba, January Kutramadui Poba, free the physiotherapy treatment of Jagani. Offer period, Manungasida, God is with Hellcat Amasaviraga, offer period Matung Haibadi, Lakliba February Yetang Amadagi, Kat Paibi Bamusina, lying Bada 50% discount Pizagani, Loinana, medical Amadi, surgical items in Labda, 20% discount Pizagani, lying Jaribasing Adudi, medicine, orthopedic physiotherapy, neurology, BP, stroke, Kwang Naba, Kuru Naba, Amadi, sport injury na chingba, Ningchina Layang Jari, Akupa Marol Gidamag 0385-7967-065 Natraga 9436-403987 the contact to you. Kada Jiribam District Committee gi office da ngarang Jiribam da leiriba Kada unit singi member singaloinana miyam gi oiba general mifam ama pangthokre mifam da wangang laduna Kada Jiribam District Committee gi president Y Sumati Debina Jiribam District asida nongma gi nisa chaba hengalakliba asina haugalakliba angang nahasingna Zakhotpabu tungoina thamlaga mangsilakpagi lambi da chatliba asi aikoina karamna thingadage haibagi maramda mifam asi pangthokjabani haiki mahakna makha taraduna aikoina thabak oina changsin minaraga nisadagi angang nahasing asibu kanminasi haina apil tawki mifamda Kada Jiribam District Committee gi Vice President Paunam Arun Singh Kada Jiribam District Committee gi Advisor S Lalmani Singh President Y Sumati Devi amadi atai Kada gi Thaupuba member singna saruyaki haina JNN dagi phangba paw asina hairi Tang Kulhundoi January 2023 gi akoi kadagi oiba all Jiribam general meeting amang asi phangjari basi akoi gi Manipur Khunaida aduga especially akoi Jiribam da nongma gi nisa hengala iba aduga ju thakpa for jaba adudagi akoi WY kaina makhan gi oiba nisa mayam sijinarapase haujiki naharon si hena chawkhalakpa si tungona na thamaga hena mangsalakpagi adugumba lambena mada changsilakpache masi aikoina karam haina thingadage haibagi maramda aduga amu gomena mu support toksinbirakpa ju legalization tawbirakpache asina ju jonba mi singda aduga thaiba mi singda hena makhode interest piraga hena mangnabagi maram oiribase asigi maramda aikoi meeting se aikoi kabjabani adu aikoina asigumba mangsilakriba lamben asidagi aikoi matau karamna naharon singsi aikoina kalhaugadage icha sing isu sing aduga nupa oibasingna jugi ni sada tawdana leidana aduga ni saarongda chachalaga asagi mai imung manungbu hena awaba tahalida magi nupi aduga magi macha singbo afaba chumba lambenda lamjingbibagi mahutta hena sothana bagi maram pura ibase masi aikoi matau karamna thingadage haibagi maramda aikoi ima mayam punna akoi changsinni bani ado asigumba sidasu gomena aji jiu legalization tawase amasi se handopiraga aikogi kunai asi kannanabagi lambenda pusinbiraknaba aikoina gomengi maikaidagi su aduga prajani yawi maikaidagi su mayam pudamanga akoina khongthang amata oina lepminadana aikoina thabak oina changsinminasi aikoi se aikoi amata oina aikoina kanminasi hana aiya mayamda apil tabjari ado mayam punamaknasu asi support tawbiu mayam punamaksu aikoi si
हेन चाखुटपा पुंसिगी लंबेंदा हिंगमिनसी हाइना आइना मयाम ता था सिगी तांग तरा मंगा दगी हौना जिरीबाम गी विद्यानगर दा लेबा मल्टीपर्पस स्पोर्ट्स कॉम्प्लेक्स दा जिरीबाम डिस्ट्रिक्ट क्रिकेट एसोसिएशन ना सिंधुना तरहम दे शुबा लेट एल रोहिणी कुमार मेमोरियल क्रिकेट लीग 2023 गी ngarang sana ki मैच दा सनराइज ना इचेल क्लब पु रन तरामाथोय दा माइथिबा पिखरे मैच अदुदा इचेल क्लब ना टॉस ngamduna फील्डिंग तौखी अदुगा सनराइज ना बैट पाइखी सनराइज ना ओवर कुंट्रा मरीगा बॉल अमदा ऑल आउट ओइदुना रन चामगा मरफु मरी लैरमलगा रन चामगा मरफु मंगा की टारगेट थमलमखी इचेल क्लब ना ओवर कुंट्रा माथोय बॉल अनिदा ऑल आउट ओइरगा रन चामगा हुमुत्रा हुमदो येरमलगा मैच अदु रन तरामाथोय दा माइथिखी मैच अदुदा सनराइज की सानारोय एम रामानंदना मैन ऑफ द मैच ओइखी मैच अदु प्रदीप कुमार अमदी टीएच प्रेम कुमार ना अंपायर गी थौदांग लौखी टूर्नामेंट असिगी ngasiगी मैच दा ग्वाखाल अमदी जेडीसीए सानारगनी अरोइबदा मरोइबा पाव अमुखन्ना बराक तंपाक यावना मनाक नकपदा लेबा मफम सिंगदा मयाई ओरब की चांगदा ngarang जुआर हाखरे आसाम की कैबिनेट मिफमना चाही नौना लुहोंबगी मतंगदा अकनबा थबक लोकन अनबा वारेप लौखरे बराक तंपाक की जिला अहुमदसु नेताजी सुभाष चंद्र बोस की चामगा कुंतरेट सुबा मपोक कोमन थोरम पांगथोखरे तोंगान तोंगान बलुप अहुमना पुन्ना सिलांगदुना फ्री मेडिकल कैंप अमा कप्तानपुर दा पांगथोखरे हौगलगलिबा आंगांसिंगबु निसादगी कन्ननबा कादाना मियामगे ओइबा मिफम अमा पांगथोखरे अमसुंग जिरीबामदा चथरिबा क्रिकेट टूर्नामेंट सनराइज ना इचेल क्लब पु रन तरामाथोय दा माइथि हनखरे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।